ꯑꯀꯟꯕ ꯏꯔꯩꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯄꯒꯤ ꯀꯥꯎꯊꯕ ꯅꯣꯡꯅ ꯑꯗꯨꯝ ꯇꯧꯔꯒ ꯆꯦꯟꯊꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯨꯝꯃꯦ ꯑꯗꯨꯅꯤꯀꯣ ꯊꯨꯝꯃꯤꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯅꯤꯀꯣ ꯊꯨꯝꯃꯤꯁꯦ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯍꯥꯏꯕꯗꯤ Ay, ya, cari ya, apa? Dia punya nama apa tu? Apa yang dia? ꯌꯨꯝꯗ ꯂꯣꯏ ꯂꯨꯞꯈ꯭ꯔꯦ ꯌꯨꯝꯁꯨ ꯂꯨꯞꯅꯔꯦꯀꯣ ꯌꯨꯝꯁꯨ ꯂꯨꯞꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯌꯨꯝ ꯉꯥꯟꯅꯒ ꯂꯨꯞꯄ ꯌꯥꯎꯔꯦꯀꯣ ꯐꯖꯅ ꯂꯨꯞꯄ ꯃꯤ ꯌꯥꯝ ꯃꯄꯥꯟꯗꯒꯤ ꯌꯦꯡꯅꯔꯦꯀꯣ ꯌꯦꯡꯉꯨ ꯑꯀꯟꯕ 이래 이제 ꯌꯦꯡꯉꯨ 이게 ꯊꯣꯡꯈꯠꯂꯒꯅꯤꯀꯣ ꯊꯣꯡꯅꯩꯁꯦ ꯁꯤꯁꯦ ꯆꯥꯎꯃꯟꯗꯅꯦ Tahu. ঠিক ঠুকবে বাস চলো ঠুকবে মেন রোড তনিগোতে ঠিকই Bên lào bên như thế tạo được cái nào lúc về về nói là lúc về là cái chân này quay về cái gì không nhỉ lúc có cái này đây gì